separate administration ama piyu haiduna Manipur gi Kukiju Phurupna Union Territory State amagi makhada tribal majority na taba mafam singidamak taliba demand ase center na piroi amasung demand asigidamak khanafam thoktaba demani Haina Union Home Minister Amit Shah na Phongdokhre Haina Ngarang Ayuk Tribune News Service na Thagatlakpa pau Amana Hairi pau asigi matung ina wafam ase Union Home Minister Amit Shah na Manipur gi matangda mahangna preside tawduna Nimit Kharani gi mamangda pangthokipa security review mifamda saruk yakhiba Manipur gi Governor Ajay Kumar Bala amasung atopa maru oiba official singda phongdoktuna khangankibani hairi pau asina makha taduna hairiba tha asigi tang amada pangthokiba Manipur gi security fibam review tawba mifam aduda Home Minister Amit Shah gi maikaidigi yamna mayek sengna Kukiju community na mapung oina taliba demand asigi matangda wafam asi Governor Ajay Kumar Bala amasung Home Ministry gi atopa makok thongba official singi mafamda khangankibani hairi mafam aduda Home Minister Amit Shah gi maikaidagi suspension of operations su tawnariba khulai paiba group singi miyoi singna kusu khulai ga loina miyam tinba mafam singda chathok tusin tawba ure maram aduna makhoibu designated camp singda hanjilakna ba poktak pigadabani karigumba makha tana miyam tinba mafam singda makhoibu khulai ga konana urabadi makhoigi matakta akanba thabak lakhot kadabani haiba wafam su Governor amadi Home Ministry official singda khangalakhi hairi